MLA Mangana Hayang Ayuk BL Santos Unaragani Manipur President Rules Makha Sangtaro Haina Sambit Patra Nathaza Pikre Laibakasi Konung New Delhi the came to Duna Lady BJP MLA Signal Lang Axam and Honoraki Kongtang Am Oinang Manipur in charge or Sambit Patra Unaduna Manipur President Rul Makha Sangtaro Highway Center Gipirebadu Tamladuna Thaza Pirakre Makha Tarak Kongtang when a BJP General Secretary Organization BL Santos saying Ayuk Taraga Matway Taba Matamda MLA gi team amaga unana ba chebau pirakle kem tawbada yauriba MLA amana paw asida hai khoirang khoisauna ba manipur gi BJP gi MLA gi team ama Delhi da leiriba manipur gi in charge oiraba Sambit Patrana tambada gi party asigi lusingba singna makhoina haning liba sing adu haina ba hayeng korakibani paw asina hai BL Santos na unana ba herakiba Meitei ki manung da manga khaktabi gi mamung pirakhi adu ga miyoi ama khakti mafam du da leiriba MLA sing aduna apamba makhalaga lakhalu haina phongdori hari BL Santos unana mamung matha pirakpa yaudriba sing aludi thongam Biswajit Govindas Konthau jum yumram Khemsan Manipur Legislative Assembly Speaker Saite Bertram sung hanagi CM N Bireni atopa MLA adu kana oigedori banu haibadu masi athengba khanagani pawsina makhata na hai ngarang numidang wiramdagi pung ahumrom subna MLA singa Sambit Patra unadun wari sanabadu ahanbadadi yamna phibam tanaki de madu Sambit Patra na BJP gi MLA sing adu da mong sumdana fagi tawrakiba adu dagini mahakna lengak sembas Semlasi Hari Basibu Nakuilino Yana Rabra Lucing Bakanbe Aragadra Hairubada Masin Maya Yang by MLA Amana Nakuina University Pusitavani ID MLA Lautuk Piraba Sukai de BJP the Mireps Oiroi Haina Pongdora Kim Makuigi Maki Wafam Adagi Sambit Patra Taraga Mayam na Haibedu Taraki Pawasina Makata Nahangarang Numidang di Lang Dapal Esigi MLA Karam Siam Amasum Andro Esigi MLA Hero Oikre Makoi ani na Sambit Patra Puma Pabagaluina Makoi na Mafam adu lakpagi thamoi sopu wari mayam ama leduna tahan ki hojikti Makoi kendra da mai thampam director double engine grung satle BJP da mirep oibe yaroi haiba mayam yam khalakpanu yumphom khanglaktre BJP Manipur popular oiraktre haiba wofam sing asi Makoi ani na thambangam ki BJP Manipur State Unit ki President S Hardabu su popular government ama sembagi tangai faidaba leire haibadu palladuna wanganga ki mayam adugi watar batungda Sambit Patra na hojikti Bihar gi election yamna naksilakpana lusing basing adu ki matik thabuk silli aduna President rule di makhata na sangtararoi haibasi warep laikre maram aduna thubada lengak ama semhanna bo hotnaragani haina thajaba pirakhi Nagaland lengak ki police constable gi recruitment da Kuki yaunu phuruk mari gi candidate sing yohondabagi maram sengdorakli Nagaland lengak ki home department gi makhadi state adu gi police constable sing launabagi sathariba recruitment da garo kachari nikiri karbi amadi Kuki phuruk ki candidate sing Yawanre haiduna tongan wafam sing pongdok narapagi matang dengan si Nagaland lengak ki home department gi mekeni gi puruk mari asigi candidate sing bukari gi damakta yawan dabanu haibagi matang da sing dorogli Nagaland gi home department state adu gi DIPR gi khothang da thorak pastirul amagi matung in nagaru kachari nikir karbi amasung Kuki sing asi akakna ba condition khar da Nagaland da khundaba indigenous miyoi sing ni haina official oina sakang bani adum oinamuk phuruk mari asigi miyoi sing bo Nagaland ki indigenous inhabited sing oibra natragna oidabra haibadu khangdoknaba enumeration exercise amasa tharakliba simapung phana loisindriba fabudi police constable gi recruitment gi thabuk thoram sing pokhanduna thamlakli hiring serol singi matung in constitution Nagaland scheduled tribes order listing masapan humdra gi provisions sing gi matung in Naga tribes sing kaktang Natana Naga tribe sing oiriba phuruk mari asibu Nagaland gi scheduled tribe phuruk sing ni haina sakhang laklibani loina makhoina December 1 1963 da Nagaland state semjingai gi mangoina na state asida khundarak labo phuruk sing ni haina sukhang laklibani adum oina mak hairiba phuruk mari asigi candidate singa makhoi gi ahlaman singa record ka loina na scheduled tribe ki certificate paigadabani amsung indigenous inhabitant certificate II su paigadabani haina Hairiba certificate sing asi pairabati makoibu Nagaland khundar bel humi singni phangba state asigi lenga ki thabuk tobi khudong sabadu phangba yagani hairiba certificate asing asi Nagaland da hairiba state asi semjingai gi mamang da state asigi ngamkhai gi manung da khundaba miyoi sing khaktang na paigadabani haiba wafam su phangtoragli masigi mathakta recruitment asida saruk yanana ba thorang toramba candidate kharna aran ba mong da makoibu scheduled tribe ni amasung indigenous inhabitant ni haiduna Masigi certificate sing pairamba thengnarakpadagi sapsaba ama khangdoknaba enumeration gi thabuk satharakpani thabuk asi mapung phana loisilaga asengba ama khangdri fawbode police constable gi recruitment gi thabuk asi leptona lehlakli bani hari enumeration gi thabuk asi loiraba matung da pangthorakliba recruitment asina lawgadaba post masing gi manung da Naga tribe sing gi damakta post kunga mari reserve tawduna thamliba asita saruk yapa yagani hari MU की employee na contractor ga manaraga lupa lakh humpudara ga mari lana season na kre idi
Manipur University employee kharana contractor amaga manaraga lupa lakh 63 aranba mongda sizinakre. University asigi furniture leibigi matangda yamdaba senfam adu aranba mongda sizinakibani haidi. Lupa lakh 63 kaithokraga hauzik fawba university gi furniture pirakpa leite maduna maram oiraga University asigi yamlaba selfam ama arembada manghale enforcement directorate ED na hiram asigi matangda case ama lokhatpaga loinana thaudo asida chenariba official sigi property lakh amarom says tawre. Enforcement Directorate Imphal Sub Zonal Office ki report matung ina Prevention of Money Laundering Act 2022 gi makhada chenariba employees singi property says tawkhibani. PML Act 2022 gi makhada lupa lakh 64 gi immovable property says tawki Manipur University gi finance officer oiramba ke Jivan Kumar Singha gi loinabi konsam ongbi saitabati debi gi mingda leiba residential property ama says tawkhibaga loinana MS Lorembam Enterprises ki mapu oiriba Lorembam Rameswar Meitei gi lupa lakh 95 longi oigadaba agricultural land ani says tawki CVI gi anti-corruption branch na lokhatpa FIR amaga mari lainana investigation chathaba hukibani. IPS saraga humdo yauna Manipur police officer kuntragani thoi transfer tawkre. Manipur laingak na thokiba order amagi matung ina IPS officer taraga humdo yauna personal kuntragani thoi transfer tawduna makoina nauna puragadaba mafam sing lauthokre. Order sigi matung ina Nings and Warngam IPS na IGP Intelligence NAB amasung IGP John 2 amasung DIG Telecom puragani. Yogi Chandra Haubijam IPS na DIGP AP1 and Herojit Meitei IPS na DIGP AP2 P Gaulung Mon Singh Sid IPS na DIGP CIDCB NAB Cybercrime gi thabak puragani. Maharabam Pradip na DIG Range 2 amasung in charge oina DIG Intelligence puragani. Rakesh Balwal IPS na DIG Range 1 amasung ahenbo oina DIG Range 2 in charge oina puragani. Ningsem Basum na DIG Range 4 Sivanan Survey na SP Imphal East KS Ravi Kumar na CEO 6MR Manos Pravakar na SP Thawal puragani. NH2 the free movement pukchal sengu wasak payana ba thabak tawganu. Manipur da kangluki irang chawna thokraba matung chahi ani tha manga sukraba matung da Manipur gi state asigi national highway sing da Meitei amasung Kuki sing fawraga chatpa yaraktri. Kuki sing na national highway 2 da Meitei sing chatpa yaroi haina thingba thamlakli aduga makoina tampaki mafam sing fawraga chaliba national highway sing da chattanaba firep su lawraki. National Highway haibasi kangluf amana makhoi kanaba khara khakkidamak thingjillaga thamba yade. Masi Indian Constitution gi Article 19 bu singnaba amani leiba sigi Constitution bu singnaba kangbu sing asi fawba law amatana chairak pide maram aduna makhoina tawriba ranba sing asi law na yavadauna khalhalli fibam asi ohalibasi India government ni Manipur lengak nani law haibasi akan bagisu ason bagisu lai haibasi khanghan bangam dragadi leibak adu kangkhong chaiba tabani masima hauji Manipur da thoklak libasini hatna sunaba khatnaba haibasi kariguma matamda mafam amada adum thoi adubu matam chana laksinba matam chana aranba tauba singi mathakta mahi mayai chamhanba ngamgadoribani Manipur da thokiba chahi ani ga tha manga rom suraglaba kanglup ki rang asida lokhatkhiba FIR lising manga rom sukre adubu FIR amakhakki investigation tauba loiduna charge sheet thangalakpaga loinana while sangda chairak pibadi ama fawbo yaudri. Aranba tawbasing aduna makhoi kaidawngai da su chairak phangloi haiduna thawa sade madugi mahai oina miyamna phangli ten kraba national highway matat asida mioi khujo khara khakna Meitei chatpa yaroi haina thingba amasung ehak leitana ban blockade tawduna miyamda awaba pibada president rule gi lenga asina adum yenglaga leiri masina takli badi law thugai ba kangbu gi thabak thoram sing asi India government gi thaujal phanglaba kangbu da utpa minungsi Makhal amani haina lawba yai asumna wahang kaya gi marakta Prime Minister Narendra Modi Manipurda lakpagi khongchat mangoina na national highway sing hangdokpa yari haina yanabagi warol ama thoraki. Prime Minister na Manipurda leiringai fawbadi makhoi kanamata karigumba amata hairakide mahang hek chatkhiba numittudagi buffer zone lansilakpa yaroi haina che thoraklibani. Maduda India government ki response ama fawba laikhidabani Manipur da president rule thamlaba matung chahi asigi March 9 da national highway 2 hangdoklagani haibigi cherol ama lenga ki maikai dagi thoraki cherol adugi matung ina bus tonglaga kangpok pilanba pamba Meitei thoraki adubu Meitei puba bus adu kangpok pi lanthok bangam khide Kuki ki kangbuna nungna thomba
Mai thanaba honarakpa security force ta attack torakpana lenga ki thorang adu mahi yankide police ki action da mioi amakhak siki aduga kharana soki adubu government ki warif adudi protest toriba kangbu aduna aremba tahanki madugi matung fana kuirabagi matung handakta October 3 thangja Numitta yamna lona National Highway 2 da free movement yare haiba unanaba thorang ama paikhalaki thorang adu yamna thupna lona chathaki micham miyam ningthina khangna khide pau fonglaba fawbodasu thajaba ngamna khide subnatagi maming khaki oina Bir Dekendraje airport fawbo chananaba kangpukpi romdagi IRB ki bus ama atai security force ki personal mayam ama ngak selaga lakhi madugi matung da gari adumak passenger khara puraga kangpukpi lanthok tuna senapati fawbo chatki miyam khangandaba khongchat oiba amasung Kudong thiba thokpa yai haina kinabana maram oiraga passenger ningthi nungaina khongchat aduda yauna khide madugi matung October 3 ta amuk hana passenger puthok pusin tawbi gari adu hanagum chathok chasin tawhanki madudasu passenger amata yaurakhide lenga ki thorang di atopa state singda chatkadaba kangpupi district ta lairiba miyam gi awaba koknanaba airport fawba soi angam yahondana purak Pubirakpaduni airport manungda suthorakpa yaba khudong thiba singak thoknanaba akhanaba thorang amasu tawribani nakalamarom da Imphal Dimapur da chachaningba Meitei sing security sing adugi ngak sel gi thorang aduga loinana Senapati fawba thinbibani hariba thorang sing asi Manipur lengak na public oihande lona thupna tawbani maram aduna miyamna hojikmaki oinadi thorang adu khangna de thangai sengnamakidi pungsing ama laukthokpaga loinana bus chatkadaba numit sing adu miyamda khangangadabani madu Pumnamak khangandana lambi hangdokle gari thaba hore hairagadi wasakpa yananaba thorang amani hana lawbada laloi matang asida panjaningba wafam di Manipur government thabak tawbada pukchal sengba ama changi wasakpa yananaba thabakti tawroidabani nakhai sengna miyamda mathau tabadu fangalu maduda yenglakpa sing logi matung inna thabak lokalo haijaningi ya khong jackson na thamdrabadi khudong chadaba kaya marum mayong narakpiyai Gingivitis haibasi chinya lu nana thamdabadagi yarakta changkiba chinjaki machit makhakna mahik olaktuna ohelakpa yariya khongi khudong thiningai oiraba anaba amani khwaidagi toina thengnaba yariya khongi oiba anaba makhalsu asini matam chana layeng haudrabadi gingivitis tagi periodontitis oiraktuna kahena khudong thiba thorakpa yai chinya lu nana thamlabadi anaba sidagi tapna tapna fagalakpa yai adubu matam chana layengbadi yamna maktangai fade madu natrabadi saru yauna sokselakuna ya kelakpa yai mioi kharadadi gingivitis narabasu periodontitis yauna sokselaktaba yawi adubu ayamba matamda mioi khudima khudong thiningai oiraba thak asi yauna sokselai laina asigi layong masimagni haiba chapchana phongdokpa ngamdaba tarabasu ayamba matamda ngangsang ngangna yari pongkhatpa paibada naba ya thinbada I thorakpa amasung ningsa sor manamnam thiba sina chingbana oigali kanagumba kharadadi yari pongkhatuna yengbada langtrik langna uba yai yari da yariba amaga samnaba connective tissue sing pongkhalaktuna Khajiktang thenglubada I thorakpadagi namthiba manam chelai laina asi naraba yabagi risks wangba mioi singdadi ahal oisilakpa mahi masingi mangal watpa chinya lulana thamdaba maikhu sejinaba wakhalwaba amasung jingi asoiba leiba singni yu khudingmak mesial dentist buccal amadi lingual haiduna gingival unit mari thokna khaidoi kanagumba amabu gingivitis kauba yariya khongi anaba leire haiba dentist yagi doctor amana kupna yenglaba kanda khangadabani register tawraba dental hygienist natragana dentist amana makhal kayagi changeng tawraba matamda chapchano lek thokadabani handakta nauna thijin humjin badagi khanglakpa matung ina mioi bagi tin saliva da yauba enzyme makhal kharana yariya khongi anaba ohelai haiba khangba ngamle hariba enzyme sing adudi asparatate aminotransferase AST alanine aminotransferase ALT gamma glutamine aminotransferase GGT alakli phosphate ALP amasung acid phosphatase ACP ni maram aduna hariba enzyme biomarker sing asibu gingivitis amadi periodontitis ki layong khangdokpa amasung layengbada sijinaba yai dental hygienist natraga dentist amana gingivitis ki layong khangdoknaba hotnabada yagi karak ta laiba amon pasing yengsingani masigi sumathakta x-ray natraga periodontal
ꯄ꯭ꯔꯣꯚꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯂꯥꯌꯦꯡꯕꯗ ꯊꯣꯏꯅ ꯐꯤꯚꯝ ꯐꯒꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯤꯅ ꯈꯪ-ꯍꯩꯔꯕ ꯄꯦꯔꯤꯑꯣꯗꯣꯟꯇꯤꯁ ꯑꯃꯗ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯄꯦꯔꯤꯑꯣꯗꯣꯟꯇꯤꯁ ꯍꯥꯏꯕꯁꯤ ꯖꯤꯟꯖꯤꯚꯥ ꯑꯃꯁꯨꯡ ꯌꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯔꯨꯛꯁꯤꯡ ꯑꯃꯁꯨꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯌꯥꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯉꯥꯛꯊꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯤꯟ ꯌꯥ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥ ꯊꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯆꯤꯟ ꯌꯥ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯄꯦꯔꯣꯛꯁꯥꯏꯗ, ꯁꯥꯂꯥꯏꯟ ꯑꯜꯀꯣꯍꯣꯜ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯣꯔꯣꯍꯦꯛꯁꯤꯗꯤꯟ ꯃꯥꯎꯊꯋꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟ ꯇꯣꯏꯅ ꯇꯦꯡꯊꯣꯛꯀꯗꯕꯅꯤ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯅꯥꯔꯛꯄꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯄꯦꯔꯣꯛꯁꯥꯏꯗ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟ ꯌꯥ ꯇꯦꯡꯊꯣꯛꯄꯅ ꯀꯥꯟꯅꯕ ꯐꯪꯕꯒꯤ ꯋꯥꯐꯝ ꯑꯅꯧꯕ ꯀ꯭ꯂꯤꯅꯤꯀꯦꯜ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯆꯥꯡ ꯅꯥꯏꯅ ꯌꯥꯔꯤ-ꯌꯥꯈꯣꯡ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨꯡ ꯁ꯭ꯀꯦꯂꯤꯡ ꯇꯧꯕꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ, ꯑꯃꯦꯔꯤꯀꯥꯟ ꯗꯦꯟꯇꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯗꯤ ꯄꯦꯔꯤꯑꯣꯗꯣꯟꯇꯜ ꯁ꯭ꯀꯦꯂꯤꯡ ꯑꯃꯁꯨꯡ ꯔꯨꯠ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯥꯔꯛꯂꯕ ꯃꯇꯝꯗꯇ ꯆꯠꯊꯒꯗꯕ ꯊꯧꯑꯣꯡꯅꯤ ꯑꯃꯁꯨꯡ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯤ꯫ ꯌꯨ.ꯑꯦꯁ. ꯐꯨꯗ ꯑꯦꯟꯗ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA) ꯅ ꯀꯨꯝꯖꯥ 1997ꯗ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯂꯥꯏꯀꯣꯁꯟ ꯌꯥꯎꯕ ꯌꯦꯊꯤꯟ ꯍꯤꯗꯥꯛ ꯇꯨꯊꯄꯦꯁ ꯁꯤꯖꯤꯟꯅꯕꯅ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯀꯦꯜꯁꯤꯌꯝ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯊꯧ ꯇꯥꯕ ꯀꯦꯜꯁꯤꯌꯝꯒꯤ ꯆꯥꯡ ꯁꯨꯅ ꯆꯥꯗꯕ ꯇꯥꯔꯕꯗꯤ ꯖꯤꯟꯖꯤꯚꯥꯏꯇꯤꯁꯅꯆꯤꯡꯕ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯥꯏꯅ ꯆꯪꯂꯛꯄ ꯉꯝꯃꯤ꯫ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯆꯪꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯊꯝꯃꯣꯏ, ꯍꯥꯔꯠꯀꯤ ꯐꯤꯚꯝ ꯐꯅ ꯊꯝꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥ ꯃꯦꯗꯤꯀꯦꯜ ꯁꯣꯁꯥꯏꯇꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯒꯨꯗ ꯃꯦꯗꯤꯁꯤꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯂꯩꯔꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯍꯤꯛ-ꯃꯇꯥꯡꯁꯤꯡꯅ ꯏꯒꯤ ꯏꯆꯦꯜꯗ ꯇꯤꯟꯈ꯭ꯔꯒ ꯍꯥꯔꯠꯇ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯏ ꯍꯥꯏꯔꯤ꯫ ꯐꯤꯚꯝ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯌꯥꯔꯤ-ꯌꯥꯈꯣꯡ ꯄꯠꯊ-ꯄꯨꯝꯊꯔꯛꯇꯨꯅ ꯌꯥ ꯇꯦꯛꯍꯜꯂꯛꯄꯗ ꯅꯠꯇꯅ ꯈꯗꯥꯡꯒꯤ ꯁꯔꯨꯛ ꯁꯣꯛꯆꯤꯜꯂꯛꯄ, ꯌꯥꯔꯤ ꯆꯥꯊꯠꯂꯛꯄ ꯑꯃꯁꯨꯡ ꯒ꯭ꯂꯥꯟꯗ ꯆꯥꯎꯊꯣꯔꯛꯄ ꯌꯥꯕ ꯃꯔꯝꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ꯫